su akhoi honorable CM na kaurapna akhoi masi akhoi amabu blame game gi wan nataba akhoi na tajabada so far kadai ko chumba no subject to confirmation haibatan lairiba state ki dal lairiba central paramilitary force state force mayam singsi ahum dugi manungda amadi ngasi pau da su yawi khabar da su yawi Assam Rifle na rescue tawraga ulap chapmina ki ba humse amadu police ta scenery en haidai adu wargadi hꯧzik lairiba manipur ki situation law in order ki films da government of India na darkar laire haina tongan ba Assam Rifle di hanabu border ngapla moidi masing khangdangai leiba haiba tare mapam khuding makta moigi presence leitaba amta yaudrabani international border da khangde swaida khangde amada khangde state government da law and order si mashi maintain tawda mateng pangnaba na bharat sarkar na thari neba adu wargadi mi amabuna moina rescue tawraga chamina giba umdumunda aina tajabada gari imda moi humji to chamina bani hai adu wargadi where about lehoriba ani se moina kuki sinau sing da khangde amada noi mashi tawganu sina no shanti hanjelai basirida hena disturb tawga oina thoni hena skelet tawrkra noi si hana dagi sahi lising kyagi mamang dagi leiminaraiba noi nungsi sanana leiminaraiba se hena gap hena lakina meeting point over laktabagi film da lakani noi tawganu na moina haiba targati aidi yamna aruba oiro khali ngarang honorable CM na ai suggestion tawjabani masi koi state government na su hotna biriba state security na hotna riba sigi mathakta government of India da particularly Minister of Home Affairs honorable Home Minister ki intervention nama immediate intervention nama noi si tawganu yaroi suda leiba leitaba si tawganu noi sumaina kudong saba launa da tawragadi Manipur ki laibak sidi yamna phibam chadaba da lakani noi tawganu haiba targadi aidi tagani haina khallena sumaina suggestion tawjab